ngasi nungthil pung 2:30 taba matamda Imphal-gi 𝗡𝗨𝗡 leba 𝗑𝗜𝗡𝗥𝗏𝗔𝗓 International Airport ki mathakta atiyada masak khangdaba drone ama koipai paiduna matam sangna leibidagi airport asidagi paikhat khikadaba amadi tarakadaba flight sing paiba amadi tarakpa yadana matam kuina pantha handuna leirure India gi tongan ba city singdagi airport asida tunglagadaba flight sing loina cancel tawkhre hari asomna airport authority na pariba posak adu karino khangna bahotnaringaida tarakadaba flight sing divert tawkhi aduga paikigadaba flight sing delay tawkhi airport ki source amadagi fangba paw amagi matung ina numidang wairam yoksilakpa mamsilaklaba fawbada drone natraga unmanned aerial vehicle UAV adu airport ki mathakta atiyada adum paiduna leikhi hari kaina thangda drone ni chingnaba potsak adu mafum khangdana mangki hojik drone adu kanana kadomdagi thagalakpano haiba security force na yamna kana thigali haire thodok aduna maram oiduna Imphal dagi tongan ba mafum singda ngasi chatki kadaba masing yamlaba passenger sing chatpa phangkidre amade makhoi ayamba airport numidang fawba leike marak asida airport authority of India Imphal International Airport ki airport director 𝗓𝗡𝗡𝗚 na thadorakpa press release amada masakhangdaba apaiba potsak unidentified flying object ama Imphal gi airspace ta paiba ubudagi flight ani divert tawkhre aduga paikhat khigadaba flight ahumna panthahankhre harakle competent authority dagi clearance phanglaba matungda flight operation hauki hari asomna pung 2:10 Imphal dagi Agartala da paikhigadaba Indigo flight IGO 525 numidang wairam pung 3:03 taba matamda Imphal dagi paikhi